Kokomigi President Manipur Lengan Wari Sananaba Chebao Thakri, Wari Sananaba Fireb Letri, Hayang Miyam Lambi the Minister MLA Sing the Khollao Lausi Kokomi. Hauzu Manipur Oidi Batang Dulaita the Piva Masiki Matang the Home Minister Gobidas Konthauzam Lusingba MLA Aniyawa Manipur Lenga Kiwang Bataki Mihut Kambu Amaga Wari Sanasi Haina Coordinating Committee on Manipur Integrity Kokomina Lengakna Chebao Thakri. Sebao Minister Secretary Nailai Thang Telena Kokomigi convener YK Dirinda Ngasi Thakuni. Sirola Dura Kokomigi Khudong Sagadava Matamama Pirak Nabasuari. Marasida Ngasinong Tilpung Ta, the Palmishing Una with the Kokomigi Wangang Rit Nakpam Santan High. Waris Hanasi Haina Tarakpa, Sirola Dufangli. Hauzumaki and a Waris Hananabagi Pirep the Loboletri. Mana Makatan High, Kokomi Women's Wing Nangarang Lautoki Bahivadi. Hongzom de Gitoram the Minister Sing MLA Sing Saruk Yaro the Vinihana Fongo Kibawapamadu, Kokomina Mapung Panasopoli. Hayang Hongzom de Gitoram da Minister Singamasum MLA Sing Hongzom the Lakpiki Lambi the Miyam Hupna, Lambi the Tolaga Khollao Laosinsi Hainasu, Magna Makataki. Hauzik Togliboa Toklan Toksing a Sigi Matanga, Yamna Hakshin, Laudi, Haina Maral Shira to the BZP, Matak Tangani, Haina, Lauk Tokiba boycott Kongzang House of Hobigoina, Handok Palati Hainasu, Wangang Re Duna Makataki, Magna Hai. Numit Manganigi, Totel Shutdown a seat, Loera Matung, April Kunga Mangada Miyam Grave, Asoba Kongzang, a sanction Ganedo, sanction the Doribo Kongzang a sea, Garino Hypedri Magna Palmishing the Fondokiti, Miyam Kongzang sanction Bada. Police na sa thariba ka hen ba thabak sing asi lep kadabani haina warning tawraduna mangna hai mapu leitaba gari sing na police na taina duna thugwai ba kaukhai bana sing ba tawriba personal sing adugi mathakta mari lena ba police officer sing na action lokhatpam thokpani makhoi bu maning tawna na ba thadokpa thawong adu kokomi na awang ba thakta condemn tawi hanasu mangna makhata ki wangang loe sin haiki Numit kaya ni Romiyam na akan mo Khongjang Sangsilaba Fawbada Lenga na Masagi Oizaba Pirep ama Fawba Lobungam Zadri, Miyam na Pamlibadi, Karino Hyper Fawba Hosik Fawba Country, Masigi Sumatakta, Khongjang Sangsin Bada Yauri Banahasing na Police the Nauri Kapsili, Yotek Sizinai Haiduna, Khongjang Loikaya Marum, Pabagi Tabak Leptana Satari, Masigi Matata Khongjang Loikaya Bu Yamna Tamtina Ot Naibiri, Pubiri, Pabiri. Asuguma police ki thawong asi kokomi na condemn tawi miyam gi asobu ihawama asum ngai bigi mawong de lengana tumina lesin ba sunroi irang asi mathanta ing tharakani haina khalagadi aran ba tarakani haina su magna makhata ki NIA gi trial panduna laidibi state singi manung da Manipur si yauri marik sumber report fi khalangna ba ko na khankhri National Investigation Agency NIA trial tara hena panduna laidibi state taraga terek ki manungda Manipur si yauri NIA yauna central amadi state agency singna investigation sa thariba terrorist amasum narcotics ka mari lenaba case singi matang marik sumber report fi khalangna ba Supreme Court na mari lenaba state amadi union territory singda khangankhri NIA gi case panduna laidibi state singa duri Manipur, Assam, Bihar, Chhattisgarh, Delhi, Gujarat, Jammu and Kashmir, Jharkhand, Karnataka, Kerala, Maharashtra, Punjab, Tamil Nadu, West Bengal, Andhra Pradesh, Rajasthan amasum Telangana ni Unlawful Activities Prevention Act amadi Narcotics, Drug and Psychotropic Substances Act amari lainaba casing hayeng sathanaba center na state amadi union territory punamakta lupa crore amamam kai tharaga akhanaba Court link Khatnavigi Wapam Kanki, Center Gimake the Lep Kebe, Additional Solicitor General Ashwarya Batida, Sib Justice, Surya Kanamasum Justice, Zoy Malia, Baksi Gibens Nahaki, Isterama the Union Territory sing the Akanaba Court Singling Kalaga, Court Singadu Mata Nintina Tawana Sahi Kudingi Center Lupak or Amamam Kai Kaitakatapani, NI and a Sataribi case Singamadi. UAPA gi manungsan ma case punamak oil sathanaba special court linkhanaba APEC na foothills area da matam kaktana ban tawgani haina kiankhri foothills naga coordination committee FNCC gi executive meeting da laukiba warep ki matung ina naga singna khundaba foothills area singna matam kaktana ban gi khongjang sangsinana ba sem sare haina lup asina thadorakpa sirol amana phongdorakri FNCC ki Information and Publicity Wing na thadorak pa sirol amana hai haukiba February kunda khuyek pina kiba Memorandum of Agreement gi provision sing Manipur lenga na thabak to onthoraktaba maram na foothills naga area sing da matam kaktana bantauna bigi firep asi lorakpani kyarag hana haijakhiba ga loina hanjin matam thakhrabasu lenga na yana khiba wafam sing thabak to onthokna ba honarakri
MOU gi provision sing thabak to onthuraktaba maramna April kungo humdu gi ehing nongyai gi horaga matam kaktana foothills naga area sing da kanaguma amata satok sin tawbu ya haloi lainga ki mayuk sangchiliba khongjang asida mari leinaba punamakna mapung phana cooperation PBU haina sirol asina makhatan haidi amaromda laingang sing laho village gi Assam Rifles ki kem leiriba mapam phawbuda Pumba Ishingi pipeline kakthale haibu wapum adu aranbani haina Lahore Litan Village Authority gi media sialna thadorakpa sirol amana phongdorakli tangkul gi khunja singna kuki khungang sing ising phangandana ba pipeline kakthale haibu gi semjin sajinba video footage social media ra sandorakpa thingnari tasing laingang sing Lahore Village gi kuki khul amata da ising supply to walaiti tangkul gi khunja sing bulan uhanan bagi panamda kanaguma miyoi khrana semjin sajinba video footage social media ra sandorakli bisi akan mamongna condemn tawi haina sirol sina phongdorakli UNC amasum maira paibi gi shutdown laidi koki gi loikhri Thalon ashigi MLA oiramba bungjagin balte da thokiba nuwaitaba thawdo adugi matana koki jaugsingna kawkhiba pung 12 gi total shutdown akai atoi thoktana ngasinumidang wairam losingkhri adumoina maira paibi singna tampaki mafam punamakta kawkhiba numit mangani gi total shutdown amasum United Naga Council UNC na naga singna namna tapa mafam singna kawkhiba numit humni gi total shutdown di sathari shutdown ani makhayeng loisilagani Tampak lamdang asisu mafam kaya marum da yam nang alingi matam digi hauna lambi tingki adubo ayu angan badi khoirambal kaithel yauna mafam khrada insang napi yuan ba masum laibana singba tawnarami ayu ki pung mapan tarak padagi di mayam mathang kainakri kwang mamai kaida amuko ga puna satminaba lup singa sinduna sauraba miyam gi rally ama ngaki mamang sakri mara sida kangpokpi district ki mafam khrada thamkiba curfew hojik phawbi oina kom thoktri UNC gi total shutdown mai pakna sathari none da army gari fawbo satnan khidri tha sigi taragani pan koki militant sing imphal urkhul lambi gi TM kasomda tangkhul naga misam ani hat khibe ki mayok ta UNC na naga tab district sing da kaw khiba total shutdown gi khongjung haujik su mai pakna sathari imphal jiri lambi gi none area da di ban tawri bisingna army gi gari fawbo sathandana fazulaga thamkhri UNC gi total shutdown sigi Ngarang ahobu numita Senapati district ki manung sanba ti Khollao amasum Kangpokpi district ki manung sanba as sabung phai koki village ani gi marakta sauna mukna ba thoki ba thawdo aduga mari lena Kangpokpi district magistrate ki maikei digi ngarang April kunga mathui gi pung 6 tagi curfew thamki baduna maram oiraga ngasi UNC na ban gi khongjang sa tharabasu pamdaba thawdok singa mata thokidi security gi maikei digi law and order maintain to Imphal jiri bam lambi gi none area tadi army gari faw ban tawri singa fazinduna thamki panba yabadi UNC gi maikei digi ban manung da army gari yauna makhal amata gi movement sing yaru hena lakthokibani IRCS Manipur State Branch na singthaningai oiba thabak kya pangthokli governor India da Red Cross Society Manipur State Branch ki annual general meeting AGM 2026 Lokbawan Imphal Conference Hall of Manipur ki governors oiriba Indian Red Cross Society Manipur State Branch ki President Ajay Kumar Balana Thoramapu oiduna madi Indian Red Cross Society National Headquarter ki Joint Secretary Kostap Dinakar Kokdena observer oiduna pangthokri Thauramduda IRCS MSB ki Vice President Dr. R.K. Nimai Retired IAS Chairman Narendra Ningombam atai thami singa madi tonganba district singi chairman secretary singsu sargyakhi Thauramadu hawdokpada Indian Red Cross Society Manipur State Branch ki kumja English ngani ga kungo humdoi digi English ngani ga kunga taruk phawgi manungda laikhidraba members singbu ikai kumna bu utuna makhoi gi thawaina lairam lend English na lairuna ba madi malema si santi leiba malema mu henbiu haina minute ama tumina leptuna taibang semba mapu da thawniki AGM aduna secretary ki report amadi society ki statement of account yena balaitana pass to ki amadi sahi hungi tam oine district branch ki thaupu busingna nominate torakpa amani state branch ki nomination singa loinana sem gadaba anoba management committee ki proposal adusu ayaba piduna IRCS MSB management committee 2026-29 constitute toki thauramdu Manipur ki governors oiriba IRCS MEB ki President Ajay Kumar Balana Fongdoki the Indian Red Cross Society Manipur State Branch the Manipur State asida singthaningai oiba thabak kya pangthokli loinana makhata na miyam gi mating pangna bamadi yaifuna ba thabak kya su pangthokani haibasu thajai aduga funding yauduna thabak tawbudi ngamdabani na
CSR fund gi mating launa bo na sip lenga ki mai kai digi su pang bi ba mating pang ne ki Manipur lenga ki mai kai digi teng bang oine sahi gi oiba budget ta hap laba ma ki mai kai digi su angama mating pang ne haba wafam sing thamba ga loina na Red Cross ki volunteer sing na miyam ki mating pam gi saru am oina anaba purak pa ambulance phawal lambi da kham duna lephan ba makhal kya gi aki khang oibisu mari lena ba sing na makhata na tawduna ba wafam sing su governor na thamki Misam da nongmai kapa police personnel singi mathak FIR lokhatuna book tawgadabani nautuni sorry crime ama thokpa matam da police na lokhatpham thokpa thabak lokhatabada natana logi wangmar ka hen thabak chathuduna miyam na nongmai kapa police personnel singi mathak da FIR lokhatuna book tawgadabani Supreme Court na state amada piriba sovereign power adu sentana sejinahandriba si makasa tharaglabadi article 143 ki matungina president reference thaduna merger agreement review tawbigi tangai fadaba lairi haina Citizens for Justice Manipur CFGM gi vice chairperson a nautuni sori na phongdorakli ngasi serap court pangthokpa pawgi mifam amada nautuni sori na makhata na hai trong lawbi amadi TM kasongi thaudokta lengana sathariba thawong singda aranba kya lairi Trong lobby ki thawdokka angani laikhidaba amasu mama buna skon ki ba thawdokki FIR lokhali edumaina ma thawdo aduga mari lainana CRPF camp ta thomjin bada nongmai kap thorak padigi mi hum laikhidaba ga mari lainana FIR lokhatrabagi maram karino police ki maikei digi spot inquiry conference statement amani inquiry report lokhatuna namit aduda sienaba CRPF sing prosecute tawgi mahut trial court na tawgada thabak oina police na tawduna lairi masina case asigi trial sa thrakpa matam na ahoba kya laiduna miyam asoiba tahanba khaknatana laikhidraba singi compensation phangada badusu wana thokalagani CRPF ki FIR panduna book tawgadabani Howribi ihawashida lo thugairi basi miyam nati security personnel sing haibisi miyam punamagna mit urabu wafam ni haina sphongdoki Paugi mipamaduda CFJM gi chairperson khaide mani na hai Prime Minister Narendra Modi na leba sida terrorism gi akiba akhang lehaloi haikhiba dugi matungina thogriba thawdok sing asi NIA da sinnaba khaknatana militant sing gi mathak military crackdown tawbagi tangai fadab lairi security force na nomai kapana misam siba thoklabadi judicial inquiry soidana sathakadabani tronglawbi thawdok ta lokhaliba FIR adu miyamda khangangadabani miyamna talibadi manasi constitution ki manungdani miyamna su lona piriba singa du ngakna amadi induna sakadabani kariguma lengana ihawasi namthana bo honarabadi lengana pamlibis karino haina so hanglakli apun bagi tunglam sat amagi damak lepli Aranbai Tengol Manipur gi hausu oriba phiba masida isagi lamdam da singnarakliba sakta mangkhidana ba amadi apun bagi tunglam sat amagi damak Aranbai Tengol na lepli Aranbai Tengol General Headquarter gi control room operator khaba mangana ngasi thokpa sirolamana irang asiga mari lainana BSF ki hanagi ADG PK Mishra na thamkibu wafam amadi lamdam asida thokribi irang asigi aruba phipam singa du matam koina khangsinadaba mayai samhanba amadi politically mayai samhanba amadi politically sideline tawduna thamba ngamloi haina phongdorakli sirol aduna makha taraduna PK Mishra na phongdok lamba asumbu wafam singa du thakali hairaduna hairibo officer asi matam kya sahi kya lamdam asita leiduna thabak toramlaba lamdam asigi kasin kuya yauna khanglaba senior officer amani Manipur thoklibi irang asigi marumda mapa leba ki khut yaw hebisi mahakna expose torambaga loinana maru oina crisis asida UAC amadi CIA gi khut yawduna kokizau narco terrorist singbu hen mapang kakhat hali hainasu phongdokibani loinana Manipur gi singi mafam kaya da poppy pambi tharibasi mahakna expose tawduna koki narco terrorist singi thabak thoram singasi national security singda asoba singna bamani masigi mathakta German road amadi Tiger road haiduna rogi wangmada semlibasigi mayokta leirambaga loinana India amadi Myanmar ngamkhaida leiriba ahoba sambal singda koki jau illegal migrants narco terrorists na sangsilaktuna lamdam asida sarangna ba thokalibani haina phongdoklamani Aranbai Tengol na lamdam asiki mari leinaba authorities na singnaba leitana logi matungina thabak lokhatuna Manipur bungak senba madi nation amagi unity amadi integrity ngakna ba wafam thamlakli Kangpokpi district laiba koki kya mayum thadoktuna sapagadaba maphamda lanjena ba hokre
Kuki amadi tangkul nagasing ki marakta mukna bigi sang wangkhalakpana maram oiraga Manipur lenga ki maikaidagi Kangpokpi district curfew thamjingkhrabasu tangkul nagasingna landa asa tharakadra haina mi paiba phawbadagi Kangpokpi district laiba Kuki khul kharadi ahal oiraba asunbasing amadi piklib angangsing safagadaba mafamsingda thaidoknaba hore haidi pauksi isna phangba pawgi matungnedi Kangpokpi district ki manung sanba sangobung village ta laiba ahal oiraba amadi angangsing ngasi ayuk masa masagi khulsing thadoktuna safagadaba Kangpokpi town gi area da sangjafam lauduna laikre hari Kuki amadi tangkul naga khulai paibisingi marakta matam amada hekta khuthoknarakpa yai haina singnaba laibadagi khunjasing adu safagadaba mafamsingda hongdokna khibani hari total shutdown manungda henmungda naga masa ani Kuki singna fubagi thabak chatharakpada security force na matam san irang laksin mangamkhri UNC gi leader ni haiba saktak saba alto car amadu lakpa naga masani Kuki singna fukibaga loinana makoina tonglakpa alto car mathak makha onthokibaga loinana ama ata thokri hairiba thawdo singra numidang pung 3 makhai rom taba matamna